ngasi Hindu lining chatpasingi kumai ama oiriba Krishna Jamastami gi Thouram Leibak Ashi gi Tonganba Maphamshing da Pangthoknabagum lamdam asigi su pangthokli ngasi ayuk angan badagi hauna Hindu lining chatpasingna Sri Govindaji gi mandir amadi miyamna Mahabali haina su khangnariba mong bahanbagi khubamda laktuna lai khurumnake hiram asigi matangda paudamama ngasi September gi tang 8 Thawan gi kolumdoni panba sawol sen numini Hindu lining chatpasingi khwaidagi chawba dharmagi kumhai ama oriba Krishna Jamastami numit adu ngasi asi tare akigi Hindu philosophy da yamna chetna thajajaba amadi Vedic chronology gi matungina ngasi asi Bhagwan Sri Krishna gi mapo lishing mangaga chaniyankai shuba mapok numit ni haidana yamna chetna thajane amadi hairiba mapok numit asiga loinana Bhagwan Sri Krishna da Hindu lining chatpasingna ing tappa tangdu laitaba amadi hena chakotpa oinana bagidama thongni jaba lakpagi sakam aduni ngase khoina uribasi thamoi dadi nungaitaba mayam ama phawi haibadi Leibak ki leiriba tangdu laita daba asina maram moreraga hariba Janmashtami si mapung phana pangthokpa ngamdaba adagi hauji oriba sesina maram oreraga Govindaji temple khaktanatana Manipur ki mafam khuding makta Krishna Janmashtami pangthokpa chang hanthana masing yam dana tauropasigi nungai tabama thamoda phawi adubu hariba Krishna Janmase asigi numit asidagidi makhada lakadaba lakadulba chahi sing adigi matam gina lakpa sing dadi Janmashtami sna lakpaga maram loina na matung dadi tangdu laitaba ingba chikpa nungai phana nungsi chana na hingminaba adugum labaleba ama oibo oirasno na thamoida du khanjaraga Sri Krishna bu khoi malak chabun. Okay. Thamoi dadi pen daba nuai taba hojik thoiba Manipur gi situation lairiba conflict asina maram morakanda pak sauna pangthok tabagi nuai tabadu madi leijaraga su hairiba ngasi gi numida sidagi mayamna laikhrumba lakpaga loinana hairiba Bhagwan Sri Krishna na mayamda ing tappa ngasi gi numisidagi ing tappa tangdu laitaba santi leiba lamdama ma oirasno haibagi thongni jabudugi wafam doni phongdo pirabasi apikpa angang singsu yauna ngasigi thoramasida Bhagwan Sri Krishna gi mafam da thongni jabal lai khurumba lai apikpa angang amaka uda jabagi tanja da lawjage ming kari kauge Brishis kari to bulai no sida like happy birthday kari haiba Krishna happy birthday Krishna like khurumba lagli bai san singa wari mati masana bagi tanja da lawjage kari lamdagi no ming galai phong tanga hayu I say cry dagine duka mingna Priyanka Rashtra Priyanka kari following as Krishna Janmashtami numita like khurumba lakwa duga kari borni doino masi dan matam sida khurumba lakpa yabase sidi yam nungai adubu board ate intani jaroige hauji Manipur da tholiba irang se tungda sugumba amuhana thoktaba oijarage haina nijage phangi wai Okay, ngasigi inkhalak liba nupi masa kaki wafam nate Manipur da leriba pung kuding ba Larik Laisu Tamba, Duga, Ate, Lloyd Doctor Karkanda, Huzik Leriba, Manipur, the Fong Sariba, issue Simadi, Neman Bapami, Habidu Wafam Dune, Paudam Jariba, Salam Rakis.